State asida lairiba weaver sing na tangai fadana weaver ID card amadi handloom mark lobiu handloom product sing da handloom mark tek hapana asengba pothok ni tak pangambaga loinana pochit hena laigani haina Manipur Handloom and Handicraft Development Corporation Limited ki General Manager Administration TS Basantana Phongdokre wafam asi Ministry of Textile gi miyeng makhada Manipur Handloom and Handicrafts Development Corporation Limited na sindana nilikuti da laiba Arban hatta numit tara marini chopna chatharakpa State Handloom Expo Hat Khargar Mela 2025 Lochinmagi Thorom ama ngasi Wangkhaida leiba Panthoibe Aircat ta pangthokkiba Thoromga mailena phongdokhibane Mela Lochinmagi Thorom aduda Ministry of Textile gi Porompata leiba Weavers Service Center gi Technical Superintendent Rohit Gautam National Awardee Kangujam Medha yauna mela asida saruk yakhiba weaver artisan yauna directorate amadi cooperation gi official amadi staff singna saruk yakhi TS Basantana makha taraduna expo yawadaba weaver singna weaver ID card paiba tangai fade isagi product aduda handloom gi tag yauraga yolabadi handloom gi product aseng mani authentic oi haiba customer da takadoribane Pechan card amadi weaver ID card ani si ama hekta pairabadi ministry na piba scheme apply tawai yai haiki mela gi matang da palladuna lakadoriba mela singdadi hanagi lottery system da mela phamnabagi damakta weaver khanbagi chanabi leiraroi weaver singi oiba product committee semlaga screening tawraga khallaga ni haina TS Basantana thamlakle function asida ꯊꯕꯛꯁꯤꯡ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯃꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯊꯦꯡꯅꯔꯛꯄ ꯃꯣꯏꯅ FSLM society gi asida achawa thajam lobiriba media person na mapusu ai ha na kai thina ba uchawa galo na tara manager Madhuri Arket